India Lenga Kasu Chatnariba Kuki Lal Holup Singh Amadi Kuki Narco Terrorist Singda Manipurgi Maitei Kun Singda Landarakpa Tha Mapan Suraklaba Amadi Yum Kaya Mai Thakiba Mi Kaya Hatkibagi Thokdok Singda Hakteng Nana Yaoramba Churachandpur District Police Ki Head Constable Siam Lal Paul Ngasi Thabaktagi Suspend Toukhre Ngasi Churachandpur District Police Ki SP Sivananda Survey IPS na Khudek Piduna Taukiba Order Amada Mahaku Thabaktagi Suspend Taukibani Order aduna palibadi housing thokliba irang asida Head Constable Siamlal Paulna armed miscreant Sing amadi village volunteers Singgi Marakta yauduna irang asida support tawbagi video social media da viral orakpadagi mahakpu thabaktagi suspend tawbani haire mahakna suspend lairingai manungda Churachandpur District Police ki reserve line da laigadabani police ki makok thongba singya ayaba yauduna District Police Headquarter thadoktuna chatpa yaroi hainasu order aduda palli